कांग्रेस पार्टी के लुचिंग राहुल गांधी ना ngasi lamthagadauriba yatra asina India pumba punsin haibagi thajaba leite lamthagadauriba yatra asi India gi apunbagi saktam tugaina basilakpa yatra ga samane haina Manipur gi Chief Minister N Birena phongdurakli wafam asing asi Manipur lengana sinduna ahanba Manipur Rifles Battalion da pangthokiba Nipan Suba Armed Forces Veterans Day Thoram loiraba matung paumi singna hangba wahangi paukumoina Chief Minister N Birena phongdokibani paumi singna hangba wahang amagi paukum piraduna Chief Minister N Birena hai Congress Party ke luching ba Rahul Gandhi na lamdam asida hek lakpaga irang hekta thoi lamdam asida tangdu leitabagi phibam hanjilak laba matam asida mahak amuk laktuna irang thoknaba silibra haibasi achobo wahang amani maram aduna lamdam asigi miyamsu mikup na hum singna leiduna irang thoktana bahonasi loinana yatra asigi lamthabagi ayaba pidi haiduna lengak asibu makhoina ngangningba mawongda ngangsagliba si laibakthibani hauji oiriba lamdam asigi law and order gi phibam asida rally chatuna politics tawbagi matam nate haina su mahan makha takhi भारत जोरो नहीं लगता मेरे को, भारत तोड़ो। वो आ गया तो मणिपुर तोड़ के गया, फिर अभी जोड़ रहा था मणिपुर, फिर तोड़ने आया है शायद लगा मेरे। अभी नॉर्मल आ गया, वो आ गया तो वो आने से फिर गड़बड़ होगा क्या, वही डाउट कर रहा हूँ। तो वो आते ही गड़बड़ होता है। तो इस बार हम लोग को मणिपुरी लोग सब होशियार में है, वो आया है तो हम लोग होशियार रहना कि गड़बड़ ना करें। हाल में तो उसका बात नहीं है, हर एक को नहीं दिया भाई। अभी रैली निकालने का टाइम थोड़ी है। अभी मणिपुर में तो सबको जान बचाना, प्रॉपर्टी बचाना, सबको कंट्रोल करना, ये इसका टाइम है। रैली बना के पॉलिटिक्स करने का टाइम नहीं है। ये तो कांग्रेस लोग को तो ऐसा ही करते रहता है।